Ngasidi labukta thabak khara yambaduda laibaga Sanathoi-gadu Jiten-giduda chak puna saminari. Jiten chak chana chana Bemna yumda leurasu chak insangdo labuk phauba mathanda putharakpudu nungaite sida sum adum chaktu saminarasi. Laibana Naubisu mamanabi langlen hoida chak chanam sakhibanina pharak tarinini mabu sida sum leiragen haibrane. Anitana ngasidagi yumda leiragen haibani ada mai kakana school kaba hauji phau leisen haiba marak mathanda dukan hek chathok chasin tawbudo nungaite mana nupa masa oridi phaba adu tam idaima Naubi gelben gise aina mingjan mukhotpa loina tawrake ai so zikti paisa khra thokjarabanina isa singi mating pangke masu kometa tamba pamin haibani bus ta tawraga chathok chasin mai tawjarani. Sanathoi-na Ekhoina handak paisa khra sinbasida noisu wakhal pangkhan khanjila male gari si lo silubaga imagi nakibagi khara puthabaga narak yeglakpaga sakrini noisu haibagi wani ibemagi lokpham hanjinabu hotnabada sahi kaya wana lelaklabani handak migi paisa tonmuk ulakpasida angang singi muktawbigi khalabrane sia mihoibase waraga sumlayu haiba yaba nateda isani se ikoi miyam sangdana miyoinaba khara wana hotnaminaraga semba tabani hoi imaga babagana sahi mari manga hina narambaduda mingondagi paisa khara soksilubagi waba kaktani hausikti loirabagumbani isani ge pama khara tawhanba yarani khali. Laibana sahi kaya handokpa ngamdar leuraba lokpham singse isilinau sangdana hotnarakpadagi sigi phibamse oiraklibani hausikti sufam nofamsu leire hana uba ngamlamdrabasu hausikti labuksida noini sangdana sanglaga leiridana. Jitena ikoi bembagi so phone ama leyo hairibdo aina leibige khanbani handakti isanigi karino tawba yaba khra tawbirage noi wagada oirabadi ikoi tawge sia isa singibu ikoina hotnadradi kanana hotnabine mani noisu makoini yingsinbada thodang yam sawi adu Jiten Naubi se lakna phanaba khara ngamloi dawri nangna khra ngang saktana taw natrabadi phibam kaido mansilai nupa naha koibagi ragadi lei aina ngami haiduna yam kana ngang salubasu yaba nati inkhalakliba nahanina wakhal jajat heita khankidoini yengo nahado makharong ge ngang nupi masa ma 10 thabdo exam haidorakpada khalaktina sili aidi ikoi Naubi se adumna ga tawkhidra haidana yamna pakhatlurabani bemaga Naubigadi yam khenaido adunasu aina magi 11 12 sidi school kabase yingsilage khanbani mai kakana ngang satana tawrini adubunya magi phone da idik suba simadi tu uyadre sidadi sai sangdo hana yamba thonghalabani yumdadi tumbaga sabaga khaktani mana tawriba nong phadok phi subaga se maduda loire imungi makuk mata pumbadi bemna loina tawrini do lo yenghorini ai su sida amu kaithel da mu sathok sasin tawbanina imungda su phajana mayon sinba ngamdri noi tamu phangi sida sum lakle do bemagi exam do haidoraklabadi nang siyumda khara toina leiro isa nupi ngaktani makoi khakta yumda thadoklamsu yaba nati matam naga matam phattabani paisa ngaktagi su khanba yaba nati tamo madumudi soiningi angang singsu sausilaklabanina itai masu angang singse senabi bayare maroina Naubi ni aini am pakalisi sauning haidana hekta sengkigda wangangni. Anitana thabaki de koisu leibanina isena ngang singdo yumda khara yengsilo laibana ado Naubi ge exam haidokpadadi noiga puna sakto ningthi nungaina samina khitri bemagi exam haidokpadadi yumdoina sakto phajana saminarasi isi nawai khoini khakta leibasida yamna lapnarabagum he khalai noina se leikhibase amaromda phai hairabasu amaromdadi nungaitene. Jitena mi isik ladana sidana wehena nungaikri adubo isa singa leiminadabasidi khara nungaite sidasu posai singse sangdaba yadabani nungaite aikhoi khaktani leklibasi harabadi yumna sum leiba yam thangnabasidasu mari yum tabadongna leirabanina kaisu kiningai oideda
ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯤꯗꯁꯨ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ ꯌꯨꯝꯗꯁꯨ ꯑꯉꯥꯡꯁꯤꯡ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯊꯕꯛꯀꯤ ꯃꯔꯝꯗ ꯑꯃꯨꯛ ꯏꯪꯈꯣꯜꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯃꯆꯥꯅꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥ ꯄꯨꯝꯕ ꯈꯟꯅ ꯅꯩꯅꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯍꯟꯗꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡꯗꯅꯤ ꯁꯅꯥꯅꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯣꯟꯗꯨ ꯍꯥꯟꯅ ꯌꯦꯡꯏ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯋꯥꯆꯦꯞꯇꯒꯤ ꯃꯦꯁꯦꯖ 50 ꯍꯦꯟꯅ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥꯅꯨ ꯀꯅꯥ ꯀꯅꯥꯒꯤꯅꯣ ꯈꯟꯅ ꯋꯥꯆꯦꯞꯇ ꯆꯪꯂꯛꯄꯗ ꯒ꯭ꯔꯨꯞ ꯆꯥꯠꯇ ꯑꯣꯏꯔꯝꯃꯤ ꯒ꯭ꯔꯦꯁꯤꯒ ꯆꯅꯨꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯗꯤꯁꯀꯁꯟ ꯇꯧꯐꯝ ꯒ꯭ꯔꯨꯞ ꯆꯥꯠꯇꯨꯗꯅꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯃꯔꯤ ꯃꯔꯤ ꯂꯩꯔꯝꯕꯗꯣ ꯁꯅꯥꯅꯨ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨ ꯃꯀꯣꯛꯇꯒꯤ ꯄꯥꯊꯔꯛꯏ ꯒ꯭ꯔꯦꯁꯤꯅ ꯀꯩꯅꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯊꯣꯛꯑꯝꯃꯤ ꯍꯥꯏꯁꯦ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯔꯕꯣ ꯆꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯈꯔ ꯋꯥꯠꯂꯛꯏꯁꯦ ꯅꯪꯕꯨ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯔꯕ꯭ꯔꯥꯃꯤ ꯀꯣꯏꯅꯒꯦ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯝꯃꯨ ꯁꯅꯥꯅꯨ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯋꯥꯂꯣꯠꯄꯤꯗꯣ ꯇꯧꯔꯛꯀꯅꯨ ꯑꯁꯦꯡ ꯑꯁꯦꯡꯕ ꯗꯣꯡꯗꯣꯡ ꯉꯥꯡꯅꯁꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯃꯨꯛ ꯃꯁꯥꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯊꯣꯛꯂꯝꯂꯕꯅꯤꯅ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯃꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯀꯣꯏꯅꯔꯤ ꯖꯥꯠꯂꯣ ꯃꯥꯏꯁꯦ ꯅꯠꯇꯦ ꯃꯥꯕꯨ ꯑꯩꯈꯣꯏꯅꯤꯗ ꯀꯩꯝ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯊꯕꯛ ꯇꯧꯔꯤ ꯖꯥꯠꯂꯣ ꯅꯨꯄꯥꯗꯣ ꯉꯝꯗꯤ ꯉꯝꯃꯤꯍꯦ ꯑꯅꯝ ꯈꯔ ꯀꯟꯖꯔꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗꯦ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯨꯄꯤ ꯐꯥꯎ ꯇꯦꯊꯔꯛꯇꯅ ꯌꯥꯍꯟꯕ ꯉꯝꯃꯤ ꯅꯨꯡꯇꯤꯒꯤ ꯉꯥꯏ ꯍꯥꯏꯕꯗꯨꯗꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯁꯅꯥꯅꯨ ꯃꯁꯥꯅ ꯌꯥꯅ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯅꯤꯗꯅ ꯑꯗꯨꯅꯤ ꯑꯦꯛꯖꯥꯝꯒꯤ ꯃꯊꯥꯗꯒꯤ ꯃꯥꯒꯤ ꯃꯊꯥꯅ ꯍꯦꯟꯅ ꯁꯥꯏꯗꯨꯅꯤ ꯑꯅꯤꯗꯨꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯗꯨ ꯃꯔꯤ ꯃꯔꯤ ꯄꯥꯔꯛꯇꯨꯅ ꯁꯅꯥꯅꯨ ꯇꯥꯏꯞ ꯑꯃ ꯇꯧꯗꯨꯅ ꯏ ꯅꯥꯎꯕꯤꯅ ꯐꯔꯛ ꯇꯥꯁꯤꯜꯂꯛꯇꯅ ꯅꯝꯕꯔ ꯄꯤꯔꯝꯕꯒꯤ ꯋꯥꯅꯤ ꯑꯩ ꯀꯩꯁꯨ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯅꯣꯏ ꯑꯅꯤ ꯚꯥꯞ ꯌꯥꯝ ꯐꯒꯅꯨꯀꯣ ꯆꯅꯨꯂꯦꯝꯕꯤꯅ ꯑꯩꯗꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯣꯠꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯒ꯭ꯔꯦꯁꯤꯅ ꯁꯅꯥꯅꯨ ꯑꯩꯒꯤ ꯋꯥꯗꯤ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯕꯤꯕꯅ ꯐꯩꯀꯣ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯤ ꯑꯗꯨꯒ ꯅꯣꯏꯅ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯅꯣꯏꯕꯨ ꯃꯥꯒꯤ ꯃꯤꯁꯪ ꯆꯪꯈ꯭ꯔꯕ꯭ꯔꯣ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯃꯤꯁꯪ ꯆꯪꯕꯤ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯑꯗꯨꯝꯇ ꯑꯣꯏꯔꯧꯕ ꯆꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯪꯈꯛ ꯉꯥꯏꯔꯤ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤꯁꯤ ꯕꯦꯝꯃ ꯑꯅꯨꯒꯤꯁꯨ 12 ꯀꯥꯔꯛꯄꯩꯗ ꯀꯥꯏꯅꯈꯤꯕꯗꯣ ꯍꯧꯖꯤꯛ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯕꯦꯝꯃ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯗꯧꯔꯦ ꯒ꯭ꯔꯦꯁꯤꯅ ꯁꯅꯥꯅꯣ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯦ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗꯅ ꯋꯥ ꯂꯣꯠꯂꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯤ ꯑꯩ ꯑꯝꯇ ꯈꯪꯍꯟꯗꯕꯅꯤꯅꯦ ꯆꯅꯨꯂꯦꯝꯕꯤꯅ ꯅꯪꯕꯨ ꯅꯣꯡꯃꯗ ꯒ꯭ꯔꯨꯞ ꯆꯠꯀꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯪꯉꯛꯀꯦ ꯍꯥ ꯅꯪꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯊꯕꯛ ꯆꯤꯜꯂꯝꯕꯅꯤꯅ ꯑꯅꯨ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯩꯅꯣ ꯑꯁꯦꯡꯕ ꯁꯅꯥꯅꯣ ꯅꯪ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯃꯅꯤꯁꯤꯗ ꯌꯥꯝ ꯍꯣꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯩ ꯆꯠꯈꯤꯗꯧꯔꯦ ꯃꯇꯝ ꯈꯔ ꯄꯨꯟꯁꯤꯅ ꯇꯧꯔꯒ ꯅꯪꯅ ꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯅꯁꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯐꯦꯃꯤꯂꯤꯒꯤꯁꯨ ꯀꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯆꯅꯨꯂꯦꯝꯕꯤ ꯑꯩꯈꯣꯏꯅꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯅꯪꯒꯤ ꯄꯥꯎ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯇꯧꯅꯕ ꯃꯤꯒ ꯂꯩꯔꯕ꯭ꯔꯕ ꯅꯣꯏꯅꯤ ꯋꯥꯊꯤ ꯑꯃ ꯉꯥꯡꯅꯨꯀꯣ ꯅꯥꯎꯕꯤꯅ ꯁꯤꯡꯅꯈꯤꯕ꯭ꯔꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯕꯅꯤ ꯆꯅꯨꯂꯦꯝꯕꯤꯅ ꯅꯥꯎꯕꯤꯁꯨ ꯍꯩ ꯌꯥꯝ ꯁꯤꯡꯕꯅꯤ ꯊꯣꯛ ꯊꯥꯛꯀꯤ ꯑꯉꯥꯡꯅꯤ ꯅꯪꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯈꯪꯂꯝꯃꯗꯧꯅꯤ ꯑꯃꯗꯨꯁꯨ ꯌꯥꯏꯅ ꯆꯥꯟꯁ ꯌꯦꯡꯂꯒ ꯅꯝꯕꯔ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯅꯦꯕ ꯒ꯭ꯔꯦꯁꯤꯅ ꯐꯔꯦ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯔꯤꯗꯣ ꯃꯦꯁꯦꯖ ꯊꯥꯅꯔꯒ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯣ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯇꯅꯕ ꯋꯥꯔꯤꯁꯨ ꯅꯪꯅ ꯈꯔ ꯁꯥꯈ꯭ꯔꯣ ꯑꯗꯣ ꯑꯦꯛꯖꯥꯝ ꯍꯌꯦꯡ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯍꯪꯆꯤꯠꯇꯣ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯑꯩꯁꯨ ꯆꯪꯗꯧꯔꯕꯅꯤꯅ ꯌꯥꯏ ꯄꯨꯟꯁꯤ ꯍꯟꯗꯛ ꯃꯃꯥꯒ ꯕꯕꯥꯒꯗꯣ ꯐꯥꯝꯗ ꯄꯣꯠꯆꯩ ꯊꯥꯕꯒꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯥꯎꯕꯤꯁꯨ ꯁꯤ ꯂꯩꯔꯣꯏꯗꯣꯏꯅꯤꯅ ꯈꯔ ꯁꯪꯂꯅꯤ ꯆꯅꯨꯂꯦꯝꯕꯤꯅ ꯅꯪ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯟꯒꯜꯂꯤ ꯅꯥꯎꯕꯤꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯜꯂꯤ ꯑꯗꯨꯅꯅꯦ ꯅꯥꯎꯕꯤꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯉꯤ ꯍꯥꯏꯔꯤꯁꯤ ꯕꯕꯥꯒ ꯃꯃꯥꯒ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯁꯨ ꯅꯪ ꯌꯨꯝ ꯁꯪꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩ ꯌꯥꯏ ꯒ꯭ꯔꯦꯁꯤꯅ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯆꯤꯟꯕꯩꯅꯤ ꯆꯅꯨꯂꯦꯝꯕꯤ ꯅꯪꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯕ ꯈꯔ ꯂꯩ ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯃꯨꯟꯅ ꯈꯟꯊꯧ ꯏꯕꯦꯝꯃ ꯅꯣꯏ ꯑꯅꯤ ꯋꯥꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯇꯣꯄꯤꯛꯁꯦ ꯆꯦꯟꯖꯃꯛ ꯇꯧꯕꯁꯤꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯃꯗꯣ ꯃꯦꯁꯦꯖꯄꯨ ꯊꯥꯔꯛꯄ꯭ꯔꯣ ꯒ꯭ꯔꯦꯁꯤꯅ ꯑꯩꯈꯣꯏ ꯈꯪꯍꯟꯗꯕꯤ ꯇꯨꯃꯤꯟꯅ ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔꯥꯅꯦ ꯀꯥꯏꯗꯒꯤ ꯃꯦꯁꯦꯖꯄꯨꯗꯤ ꯊꯥꯔꯛꯏ ꯑꯩ ꯀꯩꯝ ꯍꯟꯗꯦ ꯀꯩꯗꯧꯔꯨꯅꯦ ꯑꯩꯅ ꯍꯩꯅꯕ ꯃꯤꯁꯨ ꯅꯠꯇꯦ ꯀꯩ ꯋꯥꯔꯤꯕꯨ ꯁꯥꯔꯨꯗꯣꯏꯅꯣ ꯆꯅꯨꯂꯦꯝꯕꯤꯅ ꯅꯍꯥꯟ ꯐꯨꯅꯩ ꯍꯥꯏꯕꯗꯨꯗꯤ ꯗꯥꯛꯐꯝꯒ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯃꯥꯏꯗ ꯒ꯭ꯔꯤꯟ ꯈꯔ ꯀꯥꯏ ꯄꯣꯞꯂꯤ ꯄꯣꯞꯂꯤ ꯇꯧꯏ ꯀꯩꯅ ꯍꯥꯏꯗꯥꯏꯅꯦ
ꯍꯤꯗꯥꯛꯇꯤ ꯇꯩꯕ ꯃꯥꯜꯂꯤ ꯗꯥꯛꯇꯤ ꯈꯔ ꯂꯩꯌꯦ ꯈꯪꯗꯦ ꯃꯗꯨꯒꯤ ꯆꯥꯟꯁ ꯇꯧꯔꯒ ꯌꯥꯝ ꯉꯥꯡꯉꯤ ꯑꯩ ꯃꯔꯝꯗꯒꯤ ꯃꯤ ꯐꯨꯅꯔꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯃꯊꯧ ꯂꯩꯇꯕꯒꯨꯝ ꯃꯐꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯍꯜꯂꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯅꯤ ꯆꯅꯨꯂꯦꯝꯕꯤꯅ ꯏꯁ ꯉꯝꯗ꯭ꯔꯥ ꯃꯗꯨꯏ ꯅꯨꯄꯥꯗꯨꯁꯨ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯑꯅꯝꯅ ꯃꯔꯣꯡ ꯀꯜꯂꯤꯕ ꯉꯥꯡꯁꯛꯄꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯕꯦꯝꯃ ꯅꯪꯁꯨ ꯆꯦꯛꯁꯤꯟꯖꯧ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯖꯈꯤꯅꯤꯀꯣ ꯀ꯭ꯔꯤꯁꯤꯅ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯑꯃꯗ ꯑꯃꯨꯛ ꯂꯣꯠ ꯇꯧꯖꯔꯤꯕ ꯑꯃꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏ ꯈꯪꯗ ꯃꯈꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯑꯉꯝꯕꯕꯨꯗꯤ ꯌꯥꯎꯗꯣꯔꯕꯅꯤ ꯅꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯉꯝ ꯐꯤꯔꯜ ꯊꯦꯠꯄ ꯍꯟꯕꯤ ꯇꯥꯟꯅꯔꯣ ꯅꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯍꯨꯝꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯃꯦꯁꯦꯖ ꯊꯥꯅꯩ ꯑꯗꯨꯕꯨ ꯁꯅꯥꯅꯨꯗꯤ ꯃꯊꯥ ꯁꯥꯔꯦ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯄ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥꯗꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯛꯀꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯆꯔꯥꯡꯅꯔꯦ ꯁꯣꯝꯗꯁꯨ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯒ꯭ꯔꯨꯞ ꯆꯥꯠꯇꯨꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯚꯤꯛꯇꯔꯅ ꯃꯁꯥꯃꯛꯇꯒꯤ ꯗꯥꯏꯔꯦꯛ ꯅꯝꯕꯔꯗꯨ ꯂꯧꯔꯛꯂꯕꯅꯤꯅ ꯅꯪꯁꯨ ꯄꯥꯈꯪ ꯊꯧꯅꯥ ꯎꯠꯂꯣ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯅꯩꯕ ꯁꯥꯒꯗꯕꯒꯤ ꯁꯔꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯣꯟꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯅꯔꯣ ꯏꯕꯣ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕ ꯊꯦꯡꯅꯕꯒꯤ ꯒ꯭ꯔꯤꯟ ꯈꯔ ꯅꯃꯥꯏꯗ ꯈꯔ ꯄꯣꯞꯇꯛ ꯇꯧꯕꯩ ꯋꯥꯅꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯈꯨꯔꯥ ꯃꯇꯣꯟ ꯊꯦꯡꯅꯔꯗꯤ ꯅꯃꯥꯏꯗꯣ ꯖꯔꯞ ꯁꯥꯔꯒ ꯍꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯤ ꯙꯅꯔꯥꯖꯅ ꯅꯨꯄꯤ ꯑꯃꯗ ꯏꯗꯤꯛ ꯈꯨꯠꯁꯨꯗꯤ ꯐꯨꯅꯔꯝꯐꯥꯎ ꯀꯩꯝ ꯈꯟꯗꯦ ꯅꯃꯥꯏꯗ ꯒ꯭ꯔꯤꯟ ꯀꯥꯔꯁꯨ ꯀꯅꯥ ꯃꯋꯥ ꯂꯧꯗꯦ ꯁꯤꯅꯦꯕ ꯃꯤꯒꯤ ꯂꯩꯀꯥꯏ ꯂꯂꯨꯝꯕ ꯑꯣꯜꯂꯨꯗꯨ ꯁꯔꯨꯛꯄꯨꯗꯤ ꯃꯥꯏ ꯅꯝꯕꯔꯗꯨꯗ ꯇꯦꯛꯁ ꯊꯥꯖꯤꯜꯂꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯠꯅꯔꯁꯨ ꯁꯥꯎꯅꯔꯁꯨ ꯀꯣꯏꯅꯔꯁꯨ ꯐꯣꯟꯗ ꯕꯥꯏ ꯑꯣꯟꯁꯤꯟꯅꯅꯕ ꯃꯦꯁꯦꯖ ꯊꯥꯕꯅꯤ ꯍꯜꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯤꯟꯐꯥꯎ ꯇꯧꯕꯤꯗꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯧꯔꯤꯒꯦ ꯁꯛꯀ ꯎꯅꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕꯅ ꯐꯩ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯃꯦꯁꯦꯖ ꯊꯥꯅꯕꯒꯤ ꯋꯥꯅꯤ ꯃꯁꯥꯅ ꯈꯪꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯆꯠꯄ ꯂꯦꯞꯄ ꯌꯥꯗꯦ ꯚꯤꯛꯇꯔꯅ ꯑꯉꯥꯎ ꯃꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩꯈꯣꯏꯗꯤ ꯐꯤ ꯌꯣꯝꯂꯒ ꯆꯠꯅꯤꯡꯉꯦꯅꯦ ꯙꯅꯔꯥꯖꯅ ꯅꯨꯄꯤ ꯀꯣꯏꯅꯤꯗꯤ ꯈꯪꯉꯤ ꯀꯃꯥꯏ ꯂꯥꯡ ꯊꯥꯛꯀꯅꯤꯗꯤ ꯈꯪꯗꯦꯅꯦ ꯃꯦꯁꯦꯖ ꯊꯥꯕꯗꯣ ꯈꯛꯇꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯀꯣꯜꯒꯗꯣ ꯈꯔ ꯇꯧꯁꯤꯟꯕ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝꯗꯣ ꯄꯥꯜꯂꯒ ꯌꯦꯡꯂꯕꯅꯤ ꯀꯩꯝ ꯀꯥꯟꯅꯗꯦ ꯄꯨꯔꯥ ꯃꯇꯥꯝꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯚꯤꯛꯇꯔꯅ ꯅꯁꯛ ꯑꯊꯤꯕꯗꯨ ꯎꯕꯗ ꯇꯜꯂꯝꯃꯅꯤ ꯑꯗꯨꯒꯤꯅꯤ ꯆꯍꯤ 2ꯒꯤ ꯃꯌꯥ ꯍꯥꯏꯔꯛꯄꯗ ꯌꯥꯔꯛꯇ꯭ꯔꯕ ꯍꯥꯏꯕꯁꯦ ꯌꯥꯕꯒꯤ ꯆꯥꯟꯁ ꯈꯔ ꯅꯦꯝꯂꯕꯅꯤ ꯙꯅꯔꯥꯖꯅ ꯇ꯭ꯔꯥꯏ ꯑꯒꯦꯟ ꯑꯦꯠ ꯂꯥꯁ ꯁꯛꯁꯦꯁꯐꯨꯜ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯅꯤꯡꯍꯟꯅꯒꯅꯨ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯥꯅꯧ ꯃꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯅꯁꯨ ꯑꯇꯣꯞꯄ ꯈꯪꯅꯅꯤꯡꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯑꯃ ꯌꯦꯡꯉꯣꯕ ꯑꯦꯛꯖꯥꯝꯁꯨ ꯍꯌꯦꯡꯅꯦ ꯍꯥꯏꯗꯥꯏꯅꯦ ꯍꯩꯗꯣꯛꯀꯗꯣꯏꯁꯦ ꯑꯩ ꯃꯑꯣꯡ ꯌꯦꯡꯂꯒ ꯃꯥꯏ ꯃꯅꯥꯛ ꯆꯠꯂꯨꯒꯦ ꯚꯤꯛꯇꯔꯅ ꯍꯌꯦꯡꯗꯤ ꯃꯄꯥꯅ ꯃꯥꯏꯀꯤꯟ ꯊꯤꯟꯖꯤꯟꯖꯔꯁꯅꯤ ꯑꯗꯒꯤ ꯅꯣꯏ ꯏꯃꯨꯡꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦꯗꯅ ꯅꯦ ꯅꯅꯥꯎꯄꯥꯒꯤ ꯃꯅꯥꯛꯇ ꯃꯔꯥꯏꯅ ꯊꯥꯖꯤꯟꯒꯦꯅ ꯍꯥꯏꯖꯔꯁꯅꯤ ꯅꯪꯁꯨ ꯙꯅꯔꯥꯖꯅ ꯏꯃꯥꯅ ꯃꯁꯦꯅꯦ ꯈꯔꯁꯨ ꯁꯧꯒꯠꯅꯁꯤ ꯀꯩꯅꯣ ꯑꯃꯁꯤꯅ ꯃꯥꯏ ꯃꯃꯤꯠꯄ ꯄꯣꯝꯕ ꯃꯈꯩ ꯍꯣꯠꯅꯔꯛꯂꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤ ꯀꯩꯗꯧꯔꯒꯦ ꯍꯦꯅꯔꯤꯅ ꯃꯥꯏ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤꯗꯅ ꯑꯗꯨꯗ ꯈꯛꯅꯤ ꯌꯦꯡꯉꯨꯃꯣ ꯚꯤꯛꯇꯔꯅ ꯃꯇꯦꯡꯕꯨꯗꯤ ꯅꯣꯏꯗꯒꯤ ꯌꯥꯝ ꯂꯩꯔꯤꯅꯤꯗ ꯍꯥꯏꯗꯣꯛꯇꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒꯁꯨ ꯁꯣꯏꯗꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯅꯪꯁꯨ ꯅꯨꯄꯤꯅ ꯄꯥꯝꯅꯕ ꯊꯕꯛ ꯈꯔ ꯇꯧꯕꯅ ꯐꯕꯅꯤ ꯙꯅꯔꯥꯖꯅ ꯏꯇꯥꯎ ꯑꯅꯤꯗꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯅꯤ ꯀꯥꯏꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯍꯦꯅꯔꯤꯅ ꯑꯦꯛꯖꯥꯝꯗꯤ ꯐꯦꯜ ꯑꯣꯏꯔꯁꯨ ꯍꯟꯖꯤꯟ ꯊꯥꯕ ꯌꯥꯏ ꯑꯗꯣ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯐꯦꯜ ꯑꯣꯏꯔꯛꯂꯤꯁꯦ ꯆꯍꯤ 2 ꯁꯨꯔꯕꯅꯤ ꯚꯤꯛꯇꯔꯅ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯅꯧꯕ ꯁꯠ ꯌꯦꯡ ꯌꯥꯔꯤꯗꯨꯗꯤ ꯅꯨꯄꯤ ꯀꯥꯏꯅꯕꯗꯤ ꯅꯣꯏ ꯑꯩꯈꯣꯏꯗꯅꯤ ꯈꯪꯗꯣꯏꯁꯦ ꯑꯦꯛꯖꯥꯝꯅ ꯐꯦꯜ ꯑꯣꯏꯔꯒꯅ ꯀꯅꯥꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅꯤ ꯈꯪꯗꯣꯏꯁꯦ ꯃꯨꯟꯅ ꯈꯜꯂꯨ ꯀꯔꯝꯕꯅ ꯂꯨꯔꯤꯅꯣꯗꯣ ꯑꯗꯣ ꯑꯩꯗꯤ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯅꯤ ꯀꯩꯗꯧꯔꯨꯅꯤ ꯐꯦꯜ ꯑꯣꯏꯔꯒ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯄ꯭ꯂꯥꯟ B ꯑꯃ ꯊꯝꯍꯧꯕꯅ ꯐꯩꯗꯅ ꯙꯅꯔꯥꯖꯅ ꯆꯦꯜꯂꯦꯅ ꯈꯜꯂꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯅꯪ ꯆꯦꯟꯗꯣꯏꯁꯦ ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯅꯦ ꯇꯧꯔꯤꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯃꯦꯅ ꯀꯥꯏꯅꯗꯧꯒꯤ ꯊꯔꯥꯛ ꯌꯥꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯦꯅꯔꯤꯅ ꯅꯣꯏꯅꯤꯅ ꯅꯨꯄꯤ ꯆꯦꯟꯕꯩ ꯋꯥꯔꯤ ꯉꯥꯛꯇ ꯐꯪꯕꯩ ꯋꯥꯔꯤꯗꯤ ꯑꯝꯇ ꯁꯥꯔꯛꯇꯦ ꯚꯤꯛꯇꯔꯅ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯍꯦꯅꯔꯤ ꯅꯪꯒꯤ ꯍꯦꯂꯣꯏꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯗꯨꯝ ꯐꯥꯔꯗꯧꯅꯤ ꯍꯦꯛꯇ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏ ꯍꯥꯏꯕꯕꯨꯗꯤ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯇꯧꯅꯤꯗ ꯙꯅꯔꯥꯖꯅ ꯑꯃ ꯐꯪꯉꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗ ꯑꯣꯗꯤ ꯆꯠꯂꯒ ꯀꯣꯃꯥꯗ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯒꯩ ꯂꯩꯔꯤ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯁꯥꯏꯀꯣ ꯂꯩꯁꯤꯜꯂꯛꯂꯕ꯭ꯔꯣ ꯍꯦꯅꯔꯤꯅ ꯑꯣꯏꯒꯗꯕ ꯋꯥ ꯈꯔ ꯈꯟꯅꯁꯤ ꯅꯣꯏꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯚꯤꯛꯇꯔꯅ ꯑꯣꯏꯒꯗꯕ ꯍꯥꯏꯕꯕꯨ ꯍꯌꯦꯡꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯍꯥꯟꯅꯒꯨꯝ ꯂꯦꯞꯂꯒ ꯂꯩꯔꯨꯔꯣ
ꯃꯗꯨꯗ ꯃꯥ ꯊꯣꯔꯛꯂꯕꯗꯤ ꯈꯔ ꯊꯤꯅ ꯆꯩꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯑꯅꯝ ꯈꯔ ꯀꯟꯁꯤꯟꯕ ꯇꯥꯔꯦ ꯅꯨꯄꯤ ꯀꯣꯏꯒꯦꯗꯤ ꯈꯔꯁꯨ ꯙꯞ ꯇꯧ ꯅꯨꯡꯁꯤ ꯋꯥꯔꯤ ꯈꯛꯇꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯈꯔꯁꯨ ꯀꯤꯍꯜꯂꯨ ꯙꯅꯔꯥꯖꯅ ꯅꯣꯏ ꯂꯕ ꯒꯨꯔꯨꯅ ꯍꯥꯏꯔꯤꯁꯤꯅ ꯄ꯭ꯂꯥꯟ ꯑꯦꯅꯤꯀꯣ ꯃꯨꯟꯅ ꯈꯪꯖꯤꯜꯍꯧ ꯍꯌꯦꯡ ꯆꯠꯇꯣꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯊꯣꯛꯄꯨ ꯊꯣꯛꯂꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯑꯗꯣ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯛꯇꯔꯅ ꯊꯣꯛꯂꯛꯇ꯭ꯔꯒꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯨꯁꯨ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗꯅꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯅꯨꯄꯤꯗꯨ ꯀꯧ ꯙꯅꯔꯥꯖꯅ ꯑꯗꯩ ꯅꯨꯄꯤꯗꯣ ꯃꯗꯨꯈꯛ ꯅꯠꯇꯅ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯌꯧꯔꯒ ꯅꯨꯄꯤꯈꯩ ꯂꯣꯏ ꯆꯦꯟꯊꯣꯔꯛꯑꯅꯤ ꯃꯈꯥꯗꯤ ꯅꯪ ꯈꯪꯉꯝꯃꯅꯤ ꯐꯥꯒꯤ ꯌꯥꯝ ꯇꯥꯍꯜꯂꯦ ꯅꯣꯏꯁꯦ ꯋꯥ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯅꯤ ꯚꯤꯛꯇꯔꯅ ꯅꯪ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯂꯒ ꯕꯦꯟ ꯑꯃ ꯋꯥꯏꯔꯒ ꯐꯥꯒꯗꯕꯇ ꯉꯥꯏꯔꯤꯕꯣ ꯙꯅꯔꯥꯖꯅ ꯅꯨꯄꯤꯅ ꯅꯪꯅ ꯀꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯪꯉꯤꯁꯤ ꯀꯩꯅꯣ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯛꯈꯤꯒꯦꯅ ꯍꯥꯏꯔꯦꯗꯅ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯦ ꯅꯣꯏꯗ ꯊꯣꯛꯇꯕꯒꯤꯅꯤ ꯅꯣꯏꯗ ꯊꯣꯛꯑꯝꯃꯗꯤ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯠꯅꯒꯦꯁꯦ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯐꯔꯦ ꯅꯣꯏꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯊꯣꯛꯐꯝ ꯇꯧꯔꯒ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒꯦ ꯑꯩ ꯅꯣꯏ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯌꯥꯔꯦ ꯍꯥꯏꯔꯒ ꯍꯦꯅꯔꯤꯗꯨ ꯐꯣꯟꯗꯣ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯃꯣꯟ ꯅꯥꯀꯜꯗ ꯂꯪꯁꯤꯟꯈ꯭ꯔꯦ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯅ ꯒ꯭ꯔꯨꯞ ꯆꯦꯠꯇ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯅꯈ꯭ꯔꯤꯕꯗꯨ ꯃꯥ ꯑꯃꯇ ꯌꯦꯡꯈꯤꯗ꯭ꯔꯤ ꯃꯥ ꯑꯃꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛ ꯁꯥꯎꯅꯤꯡꯅ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯆꯠꯇꯨꯅ ꯁꯅꯥꯅꯨꯒ ꯋꯥꯔꯤ ꯆꯞ ꯆꯥꯕꯤꯕ ꯁꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ